BM Amzad President VCPC-MANIPUR Irong Branch na Luchingduna Irong Branch ki Thoumisingna Leikhidrba Chesam Abdul Kadir ki Emung-Manungee Mioising Unaduna Emung-Manungee Awabda Saruk yakhre Paobitek ki miga memanadraba Chesam Abdul Kadir bu huranbagi badanam piduna Tamthina hatokpiramlaba Matungda phumjilduna hundoklambabu VCPC-MANIPUR Irong Branch na akanba maong condemn tawagli BM Amzad na makata na phungdorakpada mihat asida maru oina Jeneriba Kava atuba matamda faduna fangpham thokpa chairak pigadabani JSC na paikhalakpa thabak Thoumisingna lub asina saugatkani lamdam asida matam sangna VCPC-MANIPUR na aikoi masel amaga nungsi chana na himinanaba ngamnaba haiduna lub asina thabak thauram kayada paikhatuna laksakhibani handak thokliba misi asidi thamoi sokni nungaitaba fawi miat asigi matangda communal oiba wafam kanana su puthokpirakano maral leiba misak maralgi matung ina chairak pisi haiba kholau aikoi punamakna lauminatuna khongpham chan chena leminasi